हैरांग लैरांग चैनल मयामगिदमक्ता पुजरक्लिबा अतोप्पा लैबाकी फुंगावारी निंगथौ बिक्रम अमसुंग चीनगी राजकुमारी उजयनगी निंगथौ विक्रमदित्य मपांगल कनबा अमसुंग अचुंबा पांबा लैंगाकपनी महाकी लैबाक्ता अरानबा थौदोक थोक्तनबा फिजेट ओंदुना प्रजागिदमक्ता मतोमता कोइना चटलमी मसीदा अंगकपा कया खंगप्रेक खंगबा कया अमसुंग अरोनबा कया खंगबा ngamlami लाइनिंगबा अमा मागी लैबाक्ता लाक्तुना उजयन शहरगी चिदाइदा चेलिबा तुरेलगी नोंपोक थंगबा तोरबानदा खांगपोक संगमदा लैरमी संगदुगी मयाइदा कोम अमा तौरमी महाक नुमित चुप्पा कोमदुदा चाकलिबा मैथक्ता फमदुना लैरमी थुनमक उजयनगी युमथोंग खुदिंगदा लाइनिंगबगी अंगकपा मगुन संदोकलमी महाकपु उननबगिदमक मियोय कांगलुप कया मरुम लाकपा हौरक्ली महाकी सात्रा नोंगमा नोंगमगी मसिंग हेंगलक्ले अनौबा परा लौनबा ताथोक तासिन तौरमी महाकपु खंगनिंगबना निंगथौगी कोनुंग फावबा नांथोकलमदे निंगथौ विक्रमदित्यसु लाइनिंगबगी मतिक मगुन खंगनिंगलमी अहिंग अमदा फिजेट ओलगा तुमिन्ना खांगपोक्तुगी मची अमदा लोतुना फमलमी मदुदा उरिबदु अकीबना कोक्तगी खोंग फावबा निकलमी लाइनिंगबदु मई मथक्ता फमलमी ममांगदा तुकुचरबा असीबा अमा तादुना लैरी मदुगी मथबाक्ता नुपा अमा फमली महाक्तु हाना मंत्री ओइरंबदगी फम लौथोखिबनी हानगी मंत्रीदु मंत्र अमा मुरुम मुरुम सोलमी खांगपोक्तु उचान मैरीना ngangsangang चाकलमी मसी असीबा हिंगतहननबा नियमनी चौराकना पुंग अमगी मतुंगदा मंत्रीना लाउरई हायु इबुंगो हायु विक्रम यामना कीना येंगलमी असीबगी मचिंदु लेंगलकलमी अदुबु खोंजेलदी थोक्ट्री मंत्रीना मुक लाउरई हायु इबुंगो हायु आइना इमा लाइरेंबिदा मरमसिगिदमक नंगबु बलि कटलिबनी अदुना तौबिमल खंद्रबा निंगथौदा लमन खुंबा ngamnanaba हायु इबुंगो हायु मचा हाटपा मपादुना अमुक्का असीबगी मयादा लई चंदन मही अमसुंग हई खागो मना थादरमी अमुक्सु मचिल लेंगलकले खोंजेल ताबदी ngamlamdi मिहाटपा मपादुना अहुम सुबो ओइना लाउरई अदुबु अरेंबा तारमी निंगबा कायरबा हानगी मंत्रीदुना लाइनिंगबदा हाइरमी तपथौ खांगपोक्ता कनानो अतोप्पा नुपा अमा लै मरमसिना इमा लाइरेंबिना तुमिन्ना लैरिबनी अमुक खोंजेल वांखटना हाइरमी असिगुमलबा सेंगलबा धर्मगी अरोनबा थबकसिबु येंगलिबा नंग कना ओइगे ओयु मिकुपसिदा हुई ओलु असुमना अहुमलक लाउरमी मरक्सिदा विक्रमना खांगपोक संगदा संगननबा होटनरमी अदुबु मसा मफमदुदा लेंगबा ngamdre पृथ्वीना फाजनख्रे लाइनिंगबना अहुमलक हन्ना लावबदुदा विक्रमदित्य हुई ओले मथंगी नुमितकी अयुक्ता निंगथौ लैबा उद्रबदा मंत्री अंगमथौसिंग चिंगनबा पोक्लमी करिगुंबा खरा निंगथौदा थोक्लंबा याय प्रजादा तोंगा संदोखिदनबा ढोल थिंदुना निंगथौ नारे मतम खरा दरबार फमलरोय हाइना लाउथोक्लमी मरक्सिदा सकनाइरबा दरबारी अमा मंत्रीना अहल ओइरबा पंडित अमबु वा तानरमी महाकना अंक खोतुना येंगलगा तुरेल मपादा लाइनिंगबना निंगथौबु हुई ओलहले हाइरमी लाइनिंगबा अदु मया हाइबनी महाराज विक्रमदित्यगी अकनबा येकनबनी निंगथौबु हाटकदौरिबनी मथंग पांखलकपदा निनी पानबदा धर्मगी थबक्तु मपुंग फारनी मतमदुदा लाइरेंबिगी मगुल लैरबा शक्तिगी ममांगदा हिंचाबसिंगी शक्ति माइथिरगनी
ꯅꯤꯡꯊꯧꯕꯨ ꯀꯟꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯇꯥꯏ꯫ ꯈꯪꯍꯧꯗꯅ ꯃꯛꯁꯤꯜꯂꯨꯕ ꯃꯥꯏꯊꯣꯡ ꯂꯪꯈꯠꯂꯛꯂꯤ꯫ ꯄꯥꯟꯖꯤꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯃꯍꯥꯔꯥꯖ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯡ ꯆꯥꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯉꯣꯟꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯅꯕꯒꯤ ꯈꯨꯗꯣꯡ ꯆꯞ ꯆꯥꯕ ꯃꯇꯝꯅꯤ꯫ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯁꯦꯝ ꯁꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯆꯤꯜ ꯃꯅꯥꯎ ꯐꯥꯏꯕꯣꯛꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯥꯏꯌꯨ ꯄꯥꯕ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯄꯨꯔꯒ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯇꯨ ꯎꯠꯇꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯁꯤ ꯃꯌꯥ ꯍꯩꯕ ꯂꯥꯏꯅꯤꯡꯕ ꯑꯃꯒꯤ ꯈꯥꯡꯄꯣꯛꯅꯤ꯫ ꯊꯣꯡ ꯃꯌꯥꯗ ꯑꯃꯨꯕ ꯍꯨꯏ ꯑꯃ ꯎꯒꯅꯤ, ꯃꯗꯨ ꯇꯁꯦꯡꯅ ꯃꯍꯥꯔꯥꯖꯅꯤ꯫ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯖꯤ ꯑꯣꯜꯍꯜꯂꯒꯦ꯫ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯍꯨꯏꯗꯨꯕꯨ ꯃꯤꯍꯧꯍꯜꯂꯒ ꯁꯣꯝ ꯋꯥꯡꯃꯗ ꯄꯨꯔꯛꯎ꯫ ꯇꯨꯔꯦꯜ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦ꯫ ꯂꯥꯏꯅꯤꯡꯕꯒꯤ ꯁꯛꯇꯤ ꯇꯨꯔꯦꯜꯒꯤ ꯃꯌꯥꯏ ꯐꯥꯎꯕ ꯆꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯟꯗꯣꯛꯈꯤꯕꯒ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯉꯝꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯍꯨꯏꯗꯨꯕꯨ ꯉꯝꯈꯩꯗꯨꯒꯤ ꯋꯥꯡꯃꯗ ꯄꯨꯔꯛꯎ꯫ ꯑꯇꯣꯞꯄ ꯇꯪꯈꯥꯏꯗꯨ ꯐꯥꯎꯕꯗꯪ ꯑꯩꯒꯤ ꯋꯥꯁꯤ ꯈꯪꯂꯦꯗꯅ? ꯃꯄꯥꯅ ꯃꯆꯥ ꯑꯅꯤꯗꯨꯗ ꯁꯤꯟꯅꯔꯛꯏ꯫ ꯄꯟꯗꯤꯠꯅ ꯃꯈꯣꯏꯕꯨ ꯁꯖꯤ ꯑꯣꯜꯍꯜꯂꯦ꯫ ꯃꯆꯤꯜ ꯃꯅꯥꯎꯕꯨ ꯇꯨꯔꯦꯜ ꯂꯥꯟꯗꯨꯅ ꯈꯥꯡꯄꯣꯛ ꯁꯪꯂꯣꯝꯗ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯖꯤꯁꯤꯡꯗꯨ ꯎꯕꯗ ꯍꯨꯏꯗꯨ ꯈꯣꯡꯂꯝꯃꯤ ꯑꯃꯁꯨꯡ ꯇꯥꯟꯅꯔꯛꯂꯦ꯫ ꯁꯖꯤ ꯇꯨꯔꯦꯜꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯔꯝꯃꯤ꯫ ꯍꯨꯏꯗꯨꯁꯨ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯍꯨꯏ ꯈꯣꯡꯕꯗ ꯂꯥꯏꯅꯤꯡꯕꯒꯤ ꯙ꯭ꯌꯥꯟ ꯀꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯨꯏꯗꯨꯅ ꯁꯖꯤꯁꯤꯡꯗꯨ ꯇꯥꯟꯅꯈꯤꯕ ꯎꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯔꯝꯗꯦ꯫ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗꯗꯤ ꯁꯖꯤꯒꯤ ꯐꯤꯖꯣꯜꯗꯨ ꯂꯣꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯥꯅ ꯎꯃꯥꯏꯕꯤ ꯑꯣꯟꯗꯨꯅ ꯁꯖꯤꯒꯤ ꯃꯃꯤꯠ ꯑꯅꯤ ꯀꯣꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯁꯤ ꯎꯔꯕꯗ ꯕꯤꯀ꯭ꯔꯝꯕꯨ ꯉꯥꯛ ꯆꯦꯜꯂꯤꯕ ꯍꯤꯡꯆꯥꯕꯒꯤ ꯑꯥꯠꯃꯥ ꯃꯔꯤꯗꯨꯅ ꯊꯨꯅꯃꯛ ꯎꯐꯨꯜ ꯊꯥꯡꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯣꯜꯂꯝꯃꯤ꯫ ꯐꯥꯏꯕꯣꯛ ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝ ꯇꯨꯔꯦꯜ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯒꯗꯧꯔꯕꯅꯤ꯫ ꯎꯃꯥꯏꯕꯤꯅ ꯅꯣꯡꯂꯩꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯁꯖꯤꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯀꯣꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯁꯖꯤ ꯑꯃꯁꯨꯡ ꯍꯨꯏ ꯃꯌꯥꯒꯤ ꯂꯩꯏ ꯂꯥꯟꯊꯣꯛꯂꯦ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯕꯒꯤ ꯃꯌꯥꯒꯤ ꯁꯛꯇꯤꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯎꯃꯥꯏꯕꯤ ꯅꯨꯡꯁꯤꯠꯇ ꯂꯩꯗꯨꯅ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯈꯩ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯄꯟꯗꯤꯠ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯑꯇꯣꯞꯄ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯂꯩꯔꯝꯃꯤ꯫ ꯁꯖꯤ ꯑꯃꯁꯨꯡ ꯍꯨꯏꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯚꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯒꯨꯟ ꯂꯩꯔꯕ ꯖ꯭ꯌꯣꯇꯤꯁꯀꯤ ꯃꯆꯥ ꯑꯃꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯀꯣꯠꯈꯤꯕꯗꯨꯗ ꯍꯔꯥꯎꯕꯗ ꯒ꯭ꯔꯍꯟ ꯂꯥꯛꯄꯒꯨꯝꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯙꯣꯜ ꯊꯤꯜꯂꯦ꯫ ꯄꯟꯗꯤꯠꯅ ꯂꯥꯎꯊꯣꯛꯂꯦ, ꯃꯍꯥꯔꯥꯖ, ꯈꯨꯗꯣꯡꯊꯤꯕ ꯑꯅꯥꯕꯗꯒꯤ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ꯫ ꯐꯤꯖꯦꯠ ꯑꯣꯜꯂꯒ ꯈꯥꯡꯄꯣꯛꯇ ꯆꯠꯄ ꯑꯃꯁꯨꯡ ꯃꯌꯥ ꯍꯩꯕ ꯂꯥꯏꯅꯤꯡꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯍꯟꯈꯤꯗꯦ꯫ ꯂꯥꯏꯅꯤꯡꯕꯒꯤ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯅꯤꯡꯊꯧꯕꯨ ꯉꯥꯛꯂꯤꯕ ꯍꯤꯡꯆꯥꯕ ꯑꯥꯠꯃꯥ ꯃꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯅꯤꯡꯕꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯁꯛꯇꯤꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯔꯦꯝꯕ ꯇꯥꯔꯅꯤ꯫ ꯃꯁꯤꯒꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯕ ꯌꯥꯕꯒꯦ ꯍꯪꯕꯗ ꯄꯟꯗꯤꯠꯅ ꯑꯪꯀ ꯍꯣꯠꯂꯒ ꯇꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯂꯥꯏꯅꯤꯡꯕꯒ ꯃꯥꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯟꯕ ꯁꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯕꯤꯗ꯭ꯌꯥ 3ꯇꯃꯛꯈꯛ ꯍꯩꯖꯕꯅꯤ꯫ ꯃꯥꯅ ꯕꯤꯗ꯭ꯌꯥ 11ꯗꯒꯤ ꯁꯤද්ධ ꯐꯪꯂꯕꯅꯤ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯩꯅ ꯁꯪꯁꯥꯔ ꯄꯨꯝꯕ ꯊꯤꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯆꯤꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯌꯥꯕꯤ ꯊꯦꯡꯅꯈꯤꯗꯦ꯫ ꯁꯨꯞꯅꯒꯤ ꯃꯍꯥꯛꯅ ꯑꯗꯣꯝꯕꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛ ꯕꯤꯗ꯭ꯌꯥ 15 ꯈꯪ ꯍꯩꯔꯕꯅꯤ꯫ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯁꯤꯟꯅꯊꯣꯛꯂꯦ ꯑꯃꯁꯨꯡ
ꯆꯤꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯔꯕ ꯈꯣꯡꯆꯠꯁꯤꯗ ꯆꯠꯈꯤꯗꯅꯕ ꯌꯥꯝꯅ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨ ꯏꯁꯤꯡ ꯑꯃꯁꯨꯡ ꯀꯪꯐꯥꯜ ꯑꯅꯤꯃꯛꯇ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯖꯦꯜꯗ ꯆꯠꯄ ꯉꯝꯕ ꯁꯒꯣꯜꯅꯤ꯫ ꯁꯒꯣꯜꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯆꯠꯄꯁꯤꯡꯗ ꯍꯪꯂꯝꯃꯤ, "ꯃꯔꯨꯞ, ꯃꯐꯝꯁꯤ ꯀꯅꯥꯒꯤ ꯂꯩꯕꯥꯛꯅꯣ?" ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯗꯣꯝ ꯈꯪꯗꯦ, ꯃꯁꯤ ꯃꯍꯥꯄ꯭ꯔꯥꯞꯇꯤ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯃꯗꯤꯇ꯭ꯌꯒꯤ ꯂꯩꯕꯥꯛꯅꯤ"꯫ ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯅꯤ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯄꯥꯛ ꯆꯥꯎꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯒꯨꯟꯒꯤ ꯃꯔꯝꯗ ꯍꯛꯊꯦꯡꯅꯅ ꯈꯪꯖꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯁꯥꯒꯩꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜ ꯄꯣꯛꯂꯛꯂꯤ꯫ ꯊꯥ ꯀꯌꯥꯃꯔꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯂꯥꯟꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯆꯤꯟ ꯂꯩꯕꯥꯛꯇ ꯈꯣꯡ ꯊꯥꯔꯝꯃꯤ꯫ ꯍꯞꯇꯥ ꯀꯌꯥꯃꯔꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯟꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯑꯍꯤꯡ ꯐꯅ ꯊꯦꯡꯈ꯭ꯔꯦ꯫ ꯁꯍꯔꯒꯤ ꯃꯄꯥꯟꯗ ꯂꯩꯀꯣꯜ ꯑꯃꯗ ꯄꯣꯊꯥꯔꯦ꯫ ꯁꯒꯣꯜꯗꯨ ꯎꯄꯥꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯍꯤꯞꯊꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯗꯤꯇ꯭ꯌ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯔꯨꯕꯒꯤ ꯋꯥꯅꯤ ꯍꯨꯔꯥꯟꯕ ꯃꯔꯤꯈꯛ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯒꯣꯜꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯑꯐꯕ ꯃꯪꯒꯜꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯤꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯂꯟ ꯊꯨꯝ ꯐꯪꯂꯛꯄ ꯃꯈꯩ ꯑꯁꯤꯒꯨꯝꯂꯕ ꯃꯪꯒꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯪꯒꯣꯜꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯔꯨꯛ ꯐꯪꯒꯅꯤ"꯫ ꯃꯈꯣꯏ ꯂꯩꯕꯥꯛꯀꯤ ꯂꯟꯒꯩꯗꯒꯤ ꯂꯨꯠ ꯇꯧꯔꯝꯃꯤ꯫ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯃꯈꯨꯠ ꯆꯜꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯕꯤꯀ꯭ꯔꯝꯅ ꯇꯨꯝꯂꯤꯕ ꯎꯈꯥꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯄꯣꯠꯇꯨ ꯌꯦꯟꯅꯔꯝꯃꯤ꯫ ꯃꯣꯇꯤ 14 ꯂꯤꯛꯇꯨ ꯁꯒꯣꯜꯒꯤ ꯁꯔꯨꯛ ꯇꯥꯔꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯃꯗꯨ ꯁꯒꯣꯜꯒꯤ ꯃꯉꯛꯇ ꯁꯤꯖꯤꯟꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯊꯤꯅꯕ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯤꯐꯥꯏ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯁꯤꯐꯥꯏ ꯈꯔ ꯕꯤꯀ꯭ꯔꯝꯅ ꯇꯨꯝꯂꯤꯕ ꯎꯈꯥꯗ ꯁꯒꯣꯜ ꯃꯉꯛꯇ ꯍꯥꯏꯔꯤꯕ ꯂꯤꯛꯇꯨ ꯎꯕꯗꯒꯤ ꯕꯤꯀ꯭ꯔꯝꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯅꯤꯡꯗꯦ ꯑꯗꯨꯅ ꯃꯆꯤꯟ ꯀꯥꯡꯊꯣꯛꯇ꯭ꯔꯦ꯫ ꯃꯔꯨꯞꯁꯤꯡꯒꯤ ꯃꯔꯝ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯂꯒ ꯁꯍꯔꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯛꯅꯕ ꯌꯥꯊꯪ ꯄꯤꯔꯛꯂꯤ꯫ ꯐꯤꯚꯝ ꯀꯥꯏꯔꯕ ꯕꯤꯀ꯭ꯔꯝ ꯐꯠꯇ꯭ꯔꯕ ꯗꯟꯗꯤꯁꯤꯗ ꯅꯥꯍꯦꯗꯨꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ꯫ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯝꯗꯦ꯫ ꯑꯍꯤꯡꯗ ꯊꯥꯎ ꯌꯣꯟꯕ ꯑꯃ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯤꯚꯝꯗꯨ ꯎꯔꯨꯕꯗ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯐꯤ ꯃꯆꯦꯠꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯐꯠꯇꯕꯤ ꯑꯃꯗꯤ ꯈꯠꯅꯒꯟꯕꯤꯅꯤ꯫ ꯅꯨꯄꯥꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯎꯕꯗ ꯈꯧꯅꯥꯎ ꯀꯥꯏꯕ ꯃꯈꯩ ꯂꯥꯎꯔꯝꯃꯤ꯫ ꯍꯩ ꯑꯄꯪꯕꯒꯤ ꯃꯀꯣꯛ, ꯅꯝꯊꯤꯕ ꯎꯀꯪꯗꯨ ꯀꯔꯤꯒꯤ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯤꯡꯊꯧꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯇꯨꯅ ꯗꯟꯗꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯆꯪꯖꯐꯝ ꯄꯤ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯣꯂꯨꯗ ꯏꯟꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯃꯥꯕꯨ ꯊꯨꯅꯃꯛ ꯂꯪꯊꯣꯛꯂꯨꯔꯣ꯫ ꯃꯗꯨꯗ ꯊꯧꯖꯥꯜ ꯍꯩꯔꯕ ꯊꯥꯎ ꯌꯣꯟꯕꯗꯨꯅ ꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯈꯪꯏ, ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯔꯕꯅꯤ꯫ ꯅꯪꯁꯨ ꯅꯆꯥꯒꯨꯝꯅ ꯈꯜꯂꯨ꯫ ꯑꯐꯕ ꯊꯕꯛꯇ ꯌꯦꯠꯄ ꯐꯠꯇꯦ꯫ ꯆꯠꯂꯨ, ꯃꯣꯂꯣꯝ ꯁꯦꯝꯗꯨꯅ ꯄꯨꯔꯛꯎ꯫ ꯇꯣꯜꯂꯕꯁꯤꯒꯤ ꯐꯤꯁꯤ ꯄꯨꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯎ"꯫ ꯅꯨꯄꯤꯗꯨꯅ ꯑꯁꯣꯛꯄꯗꯨ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯐꯗꯨꯅ ꯀꯣꯂꯨꯒꯤ ꯒꯥꯗꯤꯗ ꯐꯝꯗꯨꯅ ꯁꯟ ꯍꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯌꯣꯛꯄ ꯃꯆꯥꯗꯨ ꯌꯥꯝꯅ ꯃꯣꯠꯂꯦ ꯍꯥꯏꯕꯁꯤ ꯎꯔꯗꯨꯅ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯏꯔꯨꯖꯕꯤꯔꯁꯤ꯫ ꯃꯥꯒꯤ ꯐꯤꯚꯝꯁꯤ ꯌꯦꯡꯉꯨ"꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯂꯦꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯂꯩꯔꯅꯤ"꯫ ꯊꯥꯎ ꯌꯣꯟꯕꯒꯤ ꯅꯨꯄꯤꯅ ꯃꯈꯨꯠ ꯌꯥꯟꯗꯨꯅ ꯂꯥꯎꯔꯝꯃꯤ, "ꯌꯦꯡꯉꯨꯅꯦ, ꯇꯥꯔꯣ, ꯎꯆꯤꯒꯤ ꯃꯀꯣꯛꯇ ꯆꯥꯃꯣꯂꯤꯒꯤ ꯊꯥꯎ ꯇꯩꯕꯒꯨꯝꯕꯅꯤ꯫ ꯎꯀꯛ ꯅꯤꯡꯊꯧ ꯏꯔꯨꯖꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯨꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯔꯣꯏ꯫ ꯇꯥꯔꯦꯗꯅ ꯑꯃꯣꯠꯄ ꯎꯀꯛꯀꯤ ꯃꯪꯂꯥꯟ"꯫
ꯅꯊ꯭ꯋꯥꯏꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯊꯥꯎ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯑꯩ ꯇꯧꯒꯅꯤ, ꯏꯆꯥꯅꯨꯄꯥꯅꯤ ꯃꯥꯒꯤꯗꯃꯛ ꯃꯃꯜ ꯄꯤꯔꯕꯁꯨ ꯃꯥꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯅꯤꯡꯕꯁꯤ ꯊꯨꯡꯍꯟꯒꯅꯤ꯫ ꯃꯝꯂꯛꯂꯕꯗ ꯕꯤꯀ꯭ꯔꯝꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯀꯣꯜ ꯄꯨꯈ꯭ꯔꯤꯗ ꯄꯨꯔꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯣ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯧꯔꯣ ꯂꯥꯛꯑꯣ꯫ ꯃꯆꯥꯅ ꯍꯥꯏꯔꯕꯁꯨ ꯐꯤꯚꯝ ꯁꯣꯏꯕꯗꯨꯗ ꯃꯇꯣꯝꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯅꯤꯡꯗꯦ꯫ ꯕꯤꯀ꯭ꯔꯝꯅ ꯊꯦꯝ ꯅꯧꯗꯨꯅ ꯊꯥꯎ ꯌꯣꯟꯕꯗꯨꯕꯨ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯄꯨꯈ꯭ꯔꯤꯗ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯪꯁꯤꯜꯂꯒ ꯉꯝꯕ ꯃꯈꯩ ꯐꯖꯅ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯐꯤ ꯍꯣꯡꯂꯒ ꯄꯨꯖꯥ ꯇꯧꯔꯝꯃꯤ꯫ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯨꯕꯗ ꯅꯣꯡꯌꯥꯏ ꯌꯧꯒꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝꯅ ꯏꯁꯩ ꯁꯛꯄꯗ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯩ ꯅꯤꯡꯊꯧ ꯈꯨꯕꯥꯝꯅꯨꯡꯗ ꯂꯥꯛꯁꯤꯟꯗꯨꯅ ꯁꯤꯖꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯉꯝꯂꯝꯃꯤ꯫ ꯏꯁꯩ ꯑꯗꯨ ꯁꯛꯄꯗ ꯁꯍꯔꯒꯤ ꯊꯧꯃꯩ ꯄꯨꯝꯕ ꯃꯊꯟꯇ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯅ ꯉꯛꯅꯩ꯫ ꯃꯨꯠꯂꯕ ꯊꯥꯎꯃꯩ ꯃꯊꯟꯇ ꯃꯇꯧ ꯀꯔꯝꯅ ꯉꯥꯜꯂꯤꯕꯅꯣ? ꯏꯁꯩ ꯑꯗꯨꯒꯤ ꯑꯉꯛꯄ ꯃꯇꯧꯅꯤ꯫ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯂꯛꯂꯤ ꯑꯃꯁꯨꯡ ꯊꯨꯖꯤꯜꯂꯤꯕ ꯃꯈꯩ ꯊꯥꯎꯃꯩ ꯉꯥꯟꯅ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯏꯁꯩ ꯃꯌꯥꯏ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯊꯥꯎꯃꯩꯗꯨ ꯃꯌꯥꯏ ꯑꯣꯏꯅ ꯉꯥꯜꯂꯝꯃꯤ꯫ ꯏꯁꯩ ꯂꯣꯏꯔꯒ ꯃꯊꯟꯇ ꯃꯨꯠꯈꯤ꯫ ꯁꯍꯔꯗꯨ ꯁꯨꯛ ꯁꯨꯅ ꯃꯝꯕꯗ ꯂꯨꯞꯈ꯭ꯔꯦ꯫ ꯊꯥꯎꯃꯩ ꯉꯥꯜꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯅꯠꯇꯅ ꯃꯁꯤ ꯀꯅꯥꯅꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯈꯤ꯫ ꯚꯥꯔꯠꯀꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯥꯎꯔꯕ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌꯕꯨ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯤꯡꯕꯒꯤ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯄꯥꯝꯕꯗꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯔꯣꯟꯕ ꯕꯤꯀ꯭ꯔꯝ ꯁꯍꯔꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯐꯤꯖꯦꯠ ꯂꯣꯠꯇꯨꯅ ꯀꯅꯥꯒꯨꯝꯕ ꯊꯥꯎ ꯌꯣꯟꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯊꯥꯎ ꯌꯣꯟꯕꯗꯨꯅ ꯂꯩꯀꯣꯜꯗꯒꯤ ꯕꯤꯀ꯭ꯔꯝꯕꯨ ꯄꯨꯗꯨꯅ ꯈꯥꯡꯄꯣꯛꯇ ꯇꯨꯝꯍꯜꯂꯦ꯫ ꯑꯍꯤꯡ ꯇꯨꯝꯗꯕꯅ ꯊꯥꯎ ꯌꯣꯟꯕꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯇꯨꯝꯂꯝꯃꯤ꯫ ꯃꯥꯕꯨ ꯁꯤꯐꯥꯏꯁꯤꯡꯅ ꯍꯧꯗꯣꯔꯛꯂꯤ꯫ ꯇꯣꯜꯂꯕ ꯊꯥꯎ ꯌꯣꯟꯕꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯂꯩꯀꯣꯜꯗ ꯆꯪꯕꯗꯨ ꯈꯪꯂꯝꯂꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯁꯤꯐꯥꯏꯁꯤꯡꯗꯨꯅ ꯃꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯁꯥꯁꯣꯔ ꯍꯣꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯍꯔꯒꯤ ꯊꯥꯎ ꯌꯣꯟꯕ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏꯗ ꯍꯪꯂꯛꯏ, ꯀꯅꯥꯒꯨꯝꯕ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦꯗꯅ? ꯃꯅꯥꯏ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯍꯣꯏꯗꯨꯅ ꯄꯨꯖꯔꯛꯂꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯕꯦꯝꯃ, ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯂꯝꯗ꯭ꯔꯦ꯫ ꯃꯈꯥ ꯁꯝꯊꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯥꯎꯊꯣꯔꯛꯏ, ꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯎ, ꯍꯌꯦꯡ ꯅꯨꯃꯤꯠ ꯊꯣꯛꯄꯗ ꯅꯈꯣꯏ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯑꯐꯕ ꯊꯥꯎ ꯃꯅꯝ ꯆꯥꯝꯃ ꯆꯥꯝꯃ ꯄꯨꯔꯛꯇꯨꯅ ꯄꯤꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯜꯂꯣ꯫ ꯊꯥꯎ ꯌꯣꯟꯕꯁꯤꯡ ꯑꯗꯨ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯪꯂꯥꯟꯒꯨꯝꯂꯕ ꯋꯥꯈꯜꯗꯨꯗ ꯆꯩꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯊꯥꯎ ꯌꯣꯟꯕꯗꯨꯅ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯠꯅꯒꯟꯕꯤ ꯅꯨꯄꯤꯗꯨꯅ ꯊꯨꯅꯃꯛ ꯈꯪꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯕꯒꯤ ꯃꯔꯝ ꯃꯆꯤꯟꯗꯒꯤ ꯃꯩꯇꯥꯜ ꯑꯣꯊꯣꯛꯄꯒꯨꯝ ꯉꯥꯡꯂꯛꯏ, ꯈꯥꯡ ꯍꯩꯕꯗꯤ ꯅꯍꯥꯛꯀꯤ ꯃꯄꯣꯛꯀꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯩꯅꯗꯤ ꯍꯥꯏꯕꯗ ꯎꯀꯛꯁꯤ ꯄꯨꯔꯛꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯆꯥꯔꯦꯗꯅ ꯅꯪꯅ ꯇꯧꯖꯕꯒꯤ ꯃꯍꯩ꯫ ꯃꯁꯤꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯝꯃ? ꯅꯍꯥꯛꯀꯤ ꯑꯄꯪꯕꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯊꯕꯥꯛ ꯃꯀꯣꯛ ꯐꯨ ꯐꯨꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯨꯛꯅꯗ꯭ꯔꯦ꯫ ꯇꯣꯜꯂꯕ ꯊꯥꯎ ꯌꯣꯟꯕꯗꯨ ꯀꯔꯤꯅꯣ ꯈꯨꯝꯒꯗꯕ? ꯅꯨꯃꯤꯠꯇꯣ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯀꯣꯛ ป้ꯥꯏꯗꯨꯅ ꯐꯝꯅꯔꯝꯃꯤ꯫ ꯃꯇꯦꯡ ꯂꯩꯖꯗ꯭ꯔꯕ ꯕꯤꯀ꯭ꯔꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯔꯥꯝ ꯈꯧꯔꯥꯡꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯥꯎ ꯌꯣꯟꯕꯗꯨ ꯀꯧꯗꯨꯅ ꯍꯪꯂꯛꯂꯦ, ꯀꯔꯤ ꯇꯧꯔꯦ ꯉꯁꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯗꯨ? ꯊꯥꯎ ꯌꯣꯟꯕꯗꯨꯅ ꯀꯤꯅ ꯀꯤꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯄꯥꯎ ꯑꯗꯨ ꯇꯝꯅ ꯇꯝꯅ ꯊꯥꯎ ꯌꯣꯟꯕ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯑꯌꯣꯛꯄ ꯃꯆꯥꯕꯨ ꯆꯩ ꯊꯥꯡꯂꯛꯂꯦ꯫ ꯕꯤꯀ꯭ꯔꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯅꯣꯡꯃꯗꯤ ꯄꯨꯝꯅꯃꯛ ꯁꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯍꯌꯦꯡ ꯂꯦꯞꯂꯕꯁꯨ ꯃꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯛ ꯂꯥꯝꯅ ꯀꯔꯤꯒꯤ ꯁꯤꯔꯨꯒꯗꯒꯦ? ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯆꯠꯂꯨ, ꯆꯥꯛ ꯊꯣꯡꯂꯨꯔꯣ꯫
ꯑꯁꯨꯝꯅ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯊꯣꯡꯅ ꯊꯣꯡꯅ ꯉꯁꯤꯒꯤ ꯆꯥꯛꯁꯤꯅ ꯑꯔꯣꯏꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯈꯣꯏ ꯁꯤꯕꯁꯤ ꯑꯔꯦꯞꯄꯅꯤ꯫ ꯇꯨꯝꯅꯤꯡꯕꯗꯨ ꯅꯨꯡꯁꯤꯠ ꯑꯣꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯣꯛꯊꯕꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅ ꯃꯈꯣꯏ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯕꯤꯀ꯭ꯔꯝꯅ ꯑꯃꯦꯡꯕ ꯁ꯭ꯋꯔꯗ ꯏꯁꯩ ꯁꯛꯂꯛꯂꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯍꯤꯡꯆꯥꯕꯒꯤ ꯑꯥꯠꯃꯥ ꯃꯔꯤ ꯐꯥꯎꯔꯛꯂꯤ ꯑꯃꯁꯨꯡ ꯍꯪꯂꯛꯂꯤ, ꯁꯥꯒꯩꯒꯤ ꯑꯆꯧꯕ ꯅꯤꯡꯊꯧꯔꯦꯜ, ꯅꯪꯅ ꯅꯁꯥꯒꯤ ꯐꯤꯚꯝꯁꯤ ꯑꯁꯨꯝꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯤꯒꯨꯝꯕ ꯎꯀꯛꯀꯤ ꯍꯛꯆꯥꯡꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯩꯒꯤ ꯊꯥꯖꯔꯕ ꯃꯔꯨꯞꯁꯤꯡꯅꯤ꯫ ꯊꯨꯅꯃꯛ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯐꯤꯚꯝꯗ ꯂꯥꯛꯂꯒꯅꯤ꯫ ꯅꯈꯣꯏꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯑꯐꯕ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯃ ꯄꯥꯝꯃꯤ꯫ ꯑꯥꯠꯃꯥ ꯃꯔꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯎ ꯌꯣꯟꯕꯒꯤ ꯏꯃꯨꯡꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯎ ꯑꯃꯨꯕ ꯆꯐꯨꯁꯤꯡꯅ ꯊꯜꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯪ ꯃꯪꯗꯨꯅ ꯊꯥꯎ ꯌꯣꯟꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯪꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯎ ꯌꯣꯟꯕꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯅ ꯂꯥꯎꯕ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯨ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄꯗ ꯄꯔꯦꯡ ꯅꯥꯏꯅ ꯊꯝꯂꯤꯕ ꯆꯐꯨꯁꯤꯡꯗꯨ ꯎꯔꯨꯕꯗ ꯂꯥꯟꯃꯤꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯦꯡꯗꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯋꯥꯕꯗꯨ ꯅꯨꯡꯉꯥꯏꯕꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯊꯥꯎꯒꯤ ꯑꯃꯨꯕ ꯆꯐꯨꯁꯤꯡꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯍꯔꯥꯎꯕꯅ ꯆꯦꯟꯅ ꯆꯦꯟꯅ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯇꯥꯛꯎꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝ ꯊꯥꯎ ꯌꯣꯟꯕꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯊꯥꯎ ꯌꯣꯟꯕꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯀꯨꯝꯍꯩ ꯇꯧꯒꯗꯧꯔꯤ꯫ ꯄꯥꯕꯨꯡꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯇꯒꯤ ꯅꯤꯡꯊꯧ, ꯏꯅꯥꯛꯈꯨꯟꯕꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯄꯗꯕꯤ ꯐꯪꯒꯗꯧꯕꯁꯤꯡ ꯕꯥꯔꯇꯟ ꯊꯥꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯥꯎ ꯌꯣꯟꯕ ꯑꯗꯨꯗ, ꯁꯍꯔꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯀꯅꯤ꯫ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯃꯀꯛꯇꯨ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯃꯁꯤ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯌꯥꯊꯪꯁꯨ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝꯗ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯕꯣꯔ ꯈꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯃꯥꯡꯗꯒꯤ ꯁꯪꯁꯥꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ ꯇꯝꯕꯨꯔ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯉꯣꯟꯗ ꯃꯥꯂꯥ ꯍꯨꯛꯀꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯕꯣꯔ ꯈꯟꯕꯒꯤ ꯅꯨꯃꯤꯠꯇ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕ ꯑꯃꯁꯨꯡ ꯔꯠꯅꯁꯤꯡꯇꯅ ꯂꯩꯇꯦꯡꯂꯕ ꯑꯆꯧꯕ ꯇꯝꯕꯨꯔ ꯃꯈꯥꯗ ꯐꯝꯂꯝꯃꯤ꯫ ꯃꯤꯇꯤꯟꯗꯨꯗ ꯃꯥꯏꯀꯩ ꯑꯃꯗ ꯊꯥꯎ ꯌꯣꯟꯕꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯐꯤꯚꯝ ꯁꯣꯏꯔꯕ ꯕꯤꯀ꯭ꯔꯝꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯇꯤꯊꯤꯁꯤꯡꯗꯨꯒꯤ ꯀꯦꯖ ꯃꯧꯖꯕꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯅꯥꯏ ꯅꯨꯕꯤꯒ ꯂꯣꯏꯅꯅ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯐꯖꯕꯒꯤ ꯃꯪꯂꯥꯟꯗ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯤꯠ ꯊꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯩꯊꯪꯗ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯂꯤꯕ ꯊꯥꯎ ꯌꯣꯟꯕꯗꯨ ꯎꯔꯛꯂꯦ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯃꯀꯛꯇꯨꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯦ꯫ ꯃꯁꯤ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯕꯥꯛꯅ ꯊꯥꯈꯤꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯨꯀꯠꯆꯔꯕ ꯈꯨꯠꯀꯟꯈꯤꯕ ꯑꯇꯤꯊꯤꯁꯤꯡꯅ ꯑꯉꯛꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯔꯛꯏ꯫ ꯁꯣꯏꯅꯥꯏꯔꯕ ꯕꯣꯔ ꯑꯃꯁꯨꯡ ꯊꯥꯎ ꯌꯣꯟꯕꯗꯨ ꯙꯣꯜ ꯊꯤꯟꯕꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯎ ꯌꯣꯟꯕꯗꯨ ꯑꯇꯦꯛ ꯑꯀꯥꯏ ꯑꯣꯏꯔꯕ ꯈꯥꯡꯄꯣꯛ ꯁꯪꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯆꯤꯟꯒꯤ ꯅꯤꯡꯊꯧꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯨꯅꯕ ꯂꯟ ꯊꯨꯝ ꯄꯥꯅꯕꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯈꯨꯠꯍꯩꯕ ꯄꯨꯝꯕ ꯊꯥꯎ ꯌꯣꯟꯕꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏꯕꯨ ꯑꯣꯛꯄ ꯃꯊꯧ ꯆꯤꯜꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯕꯨ ꯀꯔꯤꯁꯨ ꯇꯧꯍꯟꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯀꯣꯜꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯊꯨꯡꯂꯕꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ꯫ ꯅꯣꯡꯉꯥꯟꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯩꯕꯨ ꯂꯧꯔꯣ ꯂꯥꯎ꯫ ꯊꯥꯎ ꯌꯣꯟꯕꯗꯨ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯉꯛꯄꯒꯤ ꯁꯨꯔꯅꯤ꯫
ꯃꯌꯥꯕꯤ ꯁꯣꯔ ꯅꯨꯡꯁꯤꯠꯇ ꯇꯤꯟꯈꯤꯗꯨꯅ ꯁꯍꯔꯒꯤ ꯊꯥꯎꯃꯩ ꯃꯈꯩ ꯃꯊꯟꯇ ꯉꯥꯜꯂꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯧꯒꯠꯇꯨꯅ ꯑꯣꯏꯔꯛꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯨꯅꯃꯛ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯂꯩꯀꯣꯜꯗ ꯂꯥꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯐꯤꯖꯣꯜꯗꯨꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯈꯜꯂꯝꯃꯤ꯫ "ꯍꯦ ꯅꯤꯡꯊꯧ, ꯑꯗꯣꯝꯒꯤ ꯏꯁꯩ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯄꯥꯝꯕꯒꯦ? ꯍꯦ ꯏꯟꯗ꯭ꯔꯒꯤ ꯖꯒꯣꯏ ꯁꯥꯕꯤ, ꯑꯩꯒꯤ ꯁꯣꯏꯅꯥꯏꯕꯁꯤ ꯐꯍꯜꯂꯨ꯫ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯣ"꯫ ꯃꯁꯤ ꯇꯥꯕꯗ ꯖꯒꯣꯏ ꯁꯥꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯀꯛꯈ꯭ꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯝꯖꯤꯟꯕꯗꯒꯤ ꯍꯛꯆꯥꯡꯗ ꯁꯧꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯊꯧꯅꯥ ꯐꯔꯕ ꯑꯥꯠꯃꯥ ꯃꯔꯤꯗꯨ ꯀꯧꯔꯝꯃꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯈꯣꯏ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯍꯪꯂꯛꯂꯤ, "ꯀꯔꯤ ꯌꯥꯊꯪ ꯄꯤꯕꯤꯅꯤꯡꯕꯒꯦ ꯏꯕꯨꯡꯉꯣ"꯫ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤ, "ꯃꯔꯨꯞꯁꯥ, ꯆꯍꯤ ꯀꯌꯥ ꯂꯥꯏ ꯅꯤꯡꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯐꯪꯂꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯦꯕꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯕꯗꯒꯤ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕ ꯃꯇꯝ ꯂꯥꯛꯂꯤ꯫ ꯅꯈꯣꯏ ꯄꯥꯟꯗꯝ ꯂꯩꯇꯅ ꯅꯨꯡꯁꯤꯠꯇ ꯂꯩꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯨ꯫ ꯂꯥꯟꯃꯤ ꯄꯨꯝꯕ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯣꯁꯨꯛ ꯇꯨꯝꯕꯨꯔꯅ ꯂꯥꯟꯁꯪ ꯁꯥꯗꯣꯛꯎ꯫ ꯁꯅꯥ ꯂꯨꯄꯥ ꯊꯥꯝꯂꯕ ꯁꯥꯃꯨꯁꯤꯡ ꯁꯒꯣꯜꯁꯤꯡꯗꯨ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯍꯜꯂꯨ꯫ ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯎ ꯌꯣꯟꯕꯒꯤ ꯌꯨꯝꯁꯤ ꯀꯣꯅꯨꯡ ꯑꯣꯟꯊꯣꯛꯍꯜꯂꯨ꯫ ꯍꯤꯔꯥ ꯃꯣꯇꯤꯇꯅ ꯃꯥꯒꯤ ꯚꯟꯗꯥꯔ ꯊꯜꯍꯜꯂꯨ꯫ ꯀꯣꯅꯨꯡꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯦꯕꯛ ꯉꯛꯍꯜꯂꯨ꯫ ꯄꯨꯝꯅꯃꯛ ꯚꯥꯔꯠꯇ ꯁꯥꯁꯟ ꯇꯧꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯃꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯋꯥꯈꯜ ꯇꯧ"꯫ ꯊꯧꯅꯥ ꯐꯔꯕ ꯑꯥꯠꯃꯥ ꯃꯔꯤꯅ ꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯅꯨꯡꯁꯤꯠꯇꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯎ ꯌꯣꯟꯕꯗꯨ ꯃꯅꯥꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯎꯔꯨ ꯇꯥꯔꯨꯔꯒ ꯅꯤꯛꯂꯗꯨꯅ ꯃꯥꯡꯗ ꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯃꯤ꯫ ꯀꯞꯂꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯚꯥꯔꯠꯀꯤ ꯅꯤꯡꯊꯧꯔꯦꯜ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯕꯤꯀ꯭ꯔꯝꯅ ꯊꯨꯅꯃꯛ ꯃꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯑꯩꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯣꯝꯒꯤ ꯅꯆꯥ ꯑꯣꯏꯅ ꯂꯩꯒꯅꯤ꯫ ꯈꯨꯗꯣꯡꯊꯤꯕꯗ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯅꯣꯡꯉꯥꯟꯒꯗꯧꯔꯦ, ꯌꯨꯝꯗ ꯆꯠꯂꯁꯤ"꯫ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯇꯦꯛ ꯑꯀꯥꯏ ꯑꯣꯏꯔꯕ ꯈꯥꯡꯄꯣꯛꯁꯪꯒꯤ ꯃꯍꯨꯠꯇ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯂꯩꯔꯝꯕ ꯎꯕꯗ ꯊꯥꯎ ꯌꯣꯟꯕꯗꯨ ꯃꯃꯤꯠ ꯌꯨꯡꯈꯠꯂꯝꯃꯤ꯫ ꯆꯩꯒꯟꯕꯤ ꯉꯥꯡꯉꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯑꯥꯠꯃꯥꯁꯤꯡꯗꯨꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯂꯣꯏꯊꯣꯛꯂꯝꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯁꯤꯐꯥꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯍꯤꯡꯁꯤꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯆꯤꯟꯒꯤ ꯅꯤꯡꯊꯧꯅ ꯐꯪꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗꯒꯤ ꯊꯤꯟꯊꯗꯅ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯃꯀꯨꯕꯣꯛꯄꯨ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯇꯨꯀꯠꯆꯅ ꯈꯜꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯈꯟꯖꯈꯤꯕ ꯑꯁꯦꯡꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌꯅꯤ ꯈꯪꯂꯛꯄꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯁꯤꯡꯊꯥꯕ ꯉꯝꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯐꯥꯎꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯠꯈꯟꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅꯈꯤ꯫ ꯍꯛꯆꯥꯡ ꯃꯀꯛꯇꯨ ꯍꯥꯠꯅꯅꯕ ꯁꯔꯧ ꯐꯥꯎꯕ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯥꯌꯣꯛꯅꯕ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯪꯒꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯨꯍꯣꯡꯕꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯧꯅ ꯑꯥꯠꯃꯥ ꯃꯔꯤꯗꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯈꯜꯂꯝꯕ ꯇꯝꯕꯨꯔꯒꯤ ꯋꯥꯡꯂꯕ ꯃꯥꯟꯗꯞꯇ ꯂꯩꯇꯦꯡꯂꯤꯕ ꯕꯣꯔ ꯀꯩꯅꯥꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯇꯤꯊꯤꯁꯤꯡꯕꯨ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯖꯒꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯅ ꯀꯂꯥ ꯎꯠꯄ ꯄꯥꯝꯂꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯅꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯕꯨ ꯃꯅꯨꯡꯗ ꯆꯪꯉꯛꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯂꯥꯀꯥꯔꯒꯤ ꯁꯛꯇꯝꯗ ꯃꯥꯒꯤ ꯌꯦꯛꯅꯕ ꯂꯥꯏꯅꯤꯡꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕ ꯎꯔꯨꯕꯗ ꯕꯤꯀ꯭ꯔꯝꯗꯤꯇ꯭ꯌꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯗꯨ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯋꯥꯕꯤꯔꯨꯒꯅꯨ, ꯌꯦꯡꯕꯤꯌꯨ, ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ"꯫ ꯀꯂꯥꯀꯥꯔꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯀꯧꯕ ꯃꯁꯥꯟꯅ ꯑꯃ ꯎꯠꯄ ꯍꯧꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯅ ꯁꯥꯡꯂꯕ ꯎꯄꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯊꯤꯅ ꯊꯝꯂꯤꯕ ꯑꯁꯤꯕꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯁꯤꯕꯗꯨ ꯂꯩꯃꯥꯏꯗ ꯍꯤꯞꯍꯜꯂꯒ ꯃꯄꯥꯅ ꯊꯕꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯒꯠꯂꯒ ꯃꯊꯛꯇ ꯐꯝꯂꯝꯃꯤ꯫ ꯀꯂꯥꯀꯥꯔ ꯑꯇꯩꯅ ꯙꯣꯟ ꯌꯩꯔꯝꯃꯤ꯫
ꯑꯁꯤꯕꯒꯤ ꯊꯕꯥꯛꯇ ꯐꯝꯂꯤꯕ ꯃꯤꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠꯇ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯈ꯭ꯔꯤ, ꯎꯅ ꯎꯅ ꯃꯥꯡꯈ꯭ꯔꯤ꯫ ꯊꯨꯅꯃꯛ ꯃꯊꯛꯇꯒꯤ ꯈꯨꯠꯂꯥꯏ ꯊꯦꯡꯒꯥꯏꯅꯕꯒꯤ ꯑꯃꯗꯤ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏꯗ ꯑꯀꯛꯄ ꯀꯌꯥꯠꯁꯤꯡ ꯇꯥꯔꯛꯂꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯥꯗ ꯂꯥꯛꯂꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯑꯁꯤꯕ ꯀꯌꯥꯠ ꯃꯆꯦꯠꯁꯤꯡꯁꯤ ꯎꯔꯦꯗꯅ, ꯃꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯅꯒꯅꯤ ꯃꯗꯨꯒ ꯍꯤꯡꯒꯠꯍꯟꯒꯅꯤ"꯫ ꯃꯊꯪ ꯃꯊꯪ ꯃꯆꯦꯠꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯦ꯫ ꯂꯥꯏꯅꯤꯡꯕ ꯃꯩꯗꯒꯤ ꯎꯠ ꯈꯨꯕꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯎꯠꯇꯨ ꯑꯁꯤꯕꯗ ꯀꯌꯥꯠ ꯄꯨꯝꯕꯗ ꯅꯣꯏꯕꯗꯒꯤ ꯁꯝꯖꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯁꯤꯕꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛ ꯂꯦꯞꯈꯠꯂꯒ ꯂꯥꯎꯔꯛꯏ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯂꯦ, ꯆꯥꯅꯕ ꯈꯔ ꯄꯤꯌꯨ"꯫ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯥꯏꯀꯩꯗ ꯈꯨꯗꯝ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯀꯕꯣꯀꯩ ꯑꯣꯟꯗꯨꯅ ꯃꯁꯥꯒꯤ ꯌꯦꯛꯅꯕꯁꯤ ꯆꯥꯔꯣ"꯫ ꯍꯤꯡꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯗꯨ ꯈꯨꯗꯛꯇ ꯀꯕꯣꯀꯩ ꯑꯣꯟꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯥꯏꯀꯩꯗ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯇꯣꯏꯒꯨꯝꯕꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯀꯕꯣꯀꯩꯗꯨ ꯊꯨꯅꯃꯛ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤ, ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯅ ꯉꯥꯡꯂꯛꯈꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯁꯥꯒꯨꯝ ꯃꯩ ꯍꯧꯔꯕ ꯀꯕꯣꯀꯩꯗꯨ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯗ ꯆꯣꯡꯁꯤꯟꯈ꯭ꯔꯤ꯫ ꯂꯥꯏꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯟꯇ꯭ꯔꯤꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯇꯝꯕꯨꯔꯒꯤ ꯋꯥꯡꯃꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯊꯨꯅꯃꯛ ꯆꯥꯛꯂꯤꯕ ꯃꯩꯗꯒꯤ ꯊꯣꯔꯛꯂꯦ ꯑꯃꯁꯨꯡ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯈꯨꯠ ꯍꯥꯏꯕꯗꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤꯅ ꯐꯥꯕꯒꯨꯝꯅ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯥꯛꯅ ꯂꯥꯎꯔꯛꯏ, "ꯂꯩꯈꯥ ꯇꯥꯔꯕ ꯃꯌꯥꯕꯤ, ꯑꯁꯦꯡꯕ ꯁꯛꯇꯤꯁꯤꯡꯕꯨ ꯅꯪꯅ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯔꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯦ, ꯑꯗꯨꯃꯛꯅ ꯅꯪꯕꯨꯗꯤ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯥꯒꯨꯝ ꯂꯃꯥꯡꯅꯗꯨꯅ ꯂꯩꯔꯒꯗꯕꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯤ ꯄꯨꯝꯕꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ"꯫ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯈꯨꯠꯍꯥꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯄꯨꯝꯕ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯅꯧꯅ ꯂꯨꯍꯣꯡꯂꯕꯤ ꯀꯩꯅ꯭ꯌꯥꯒ ꯂꯣꯏꯅꯅ ꯕꯤꯀ꯭ꯔꯝ ꯂꯩꯕꯥꯛꯇ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯕꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯆꯤꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫